Adudi sagol banji mapam oibisala. Aishu adu khanbane. Adu mapam oirasu mingonda hangbada khangpham ti thokpane. Wari se isam samno haiba yadrine. Magi nupa se hauji hilam kini siramrani haibasu khangba ngamdabani na lurine. Dr. Ramesh natraga bisaki nupa se hana thiba tai. Makha tabado tapna tawse. Ani du yengnaraga mangak nomi chap manana. Numidang wairam Natasha du ngihak uitharubani. Ringtolgi makolduda makeup thoglai. Phone du yenglubada mataigi number oirambaduda mamit khangsing singi. Nang hauraroi matagum sat paikhatli. Ite abemcha nangi ticket kakhibani hayingi. Kaino haisibo. Babado masangam dena yumda leire. Aingonda kaimta hairaktina phone tawbasu paide. Pharaktana khibaini. Aikhoi sunga saide koi chen bagi phone paiba sangraba. Nang hayeng tholo. Ticket details to WhatsApp da tharake ko. Oi. Matai du call yam thuna kakre. Natasha masadu itau taure. Thajasira thajarusira khanjanai. Ticket details tharak pagalai sembigi manakta laktuna pau tamlare. Imase aikhoi babado kanna nare hai. Ayumda hayeng tholo hari. Ticket chukaglei daina. Hayeng ma. Ana ye gyawbanina hek yumgi misu haningba oirini. Kari wina narini haigena. Khangde kemta hangaudre. Hoi phajana chalu isasidi. Pung kayada chakadabano. Pung mapange flight ne. Nang yamung chada thilenge. Kaisu kanna naramoida. Hina khanjalu no isasidi. Oi mase. Odo nangdangi chak thonggatba yarani pungse. Nang lairik pajaruro ima tawrage. Ibe masu masa khara nungairi haibani. Icha lairik pajauda. Hoi mase. Natasha du magi kada amuk prap changlai. Jingkai gi number du da message ama thai. Da jingkai ayumda hayeng chalane. Khudakta paw hairakpagi ne. Wari sana sahibado pharak tagadaba male. Aisida amhungla ga unarase. Message tu thakibaga phamungda phamduna lai. Yengkiba mityang amadagi hongda sor hondaba nungi mortegum. Chap yungna phamduna lai. Karigumba ama ningsinglakpadagi gya lakpagum masadu ikhang khangi. Kagi thongdu chitna lonsilaga mangalda call tawi. Kuidana mangal su satpai khalai. Hello, Natasha, kailere. Mangal, ai heng chatore yumda. Kaigino haisibo. Baba na bagi yumda le. Itaina paw hairakpane haujikta. Ticket chukaglai. Hayeng nang kanana thine. Ai lobla ora. Yambung chatilenge hai masina. Oi, adudi thilalo. Ada yobaga paw hairo. Aisu somda paw longnage. Ado paw longnabaga aingonda hairo omo. Hoi amta paw longnage thamagi ko. Mangal na paw hairakani haibadugi Natasha du mathau loina kawba makai ngaiduna lai. Kadu sinthuna koicha chatli. Kuimallabadu mangal da call tawshali. Biji hairakpaduda fatkak thalaga amu koicha chatli. Minute taragi matungda amuk tawbadidi mangalgi number do switch off hairai. Natasha masana khaliba wakhaldu gyan tajadrabani. Sor sangna chinglaga holi. Mangalda call tawbusu lepte. Adubu paw phaunaba ngamkhidre. Natasha phamungda git phamthai. Mamit ushalaga sor sangna holi. Masado ipun phungatuna laire. Amuk fuk awgatlaga mana hayeng chatpada pugadaba pochai khara hapchile. Hayeng setkadaba phirol khandoktuna thami. Bema tumiro nangbo. Mapandagi laisembigi khonjel tabaduda Natasha yam thuna khumlai. Tumdi mase. Prap changselaga thongdo hangtoi. Laisembi thongjindu kanchilaga hairai. Nathanta laiba nungaibrane. Chaksu loidore chaksangda imaga laisi laudana. Lagi mase. Ngai kose. Laisembi du makhut yeta chetna pairakpa lisingani chetpi ahumdu Natasha da piraga hairai. Ichaningol ne khalibani mana. Lauda batawganu. Nangna hayeng yumda chakani haibaduda imana pibane. Laudradi ima yam nungairaroi. Imase yamale. Imana nushina pibani nese. Natasha gi makhuta namduna paihali aduga wangangna thokre. Chaksangda lao ko. Mabuk ning khara petharak pagum tawi Natasha do.
पैसादुगी नत्ते ममा मन मचादा पीबा मिनुंगसे अदुमकनी लैसेंबिना मंगोंदा पीरिबदु पैसादु थमजिल्लमलगा चाकसंगदा लाक्ले निंगथेमसु अभिसु लैरमे निकती हलक्ट्रे नतासादु बेलिनगी मनाक्ता चंगसेलगा हायरुई इनामसे कई तौरौगे बेलिंदाना कैसु तौगनो सुम फमो लैसेंबिना फमसिलावने वरी सानसिने मयमगा नतासा चंगसिंदुना फमी मयमदुगी मरक्ता निंगथेमना नथंदा चकदबनिना यम चेक्सिलु कोइबेमा मतम फते नतासाना ओइ बाबुं अबीना क्याम कनंगम जिनो बाबो नतासाना हयेंग मक्थोलो हाइबनिना खरा कना नरमगदबा माले नांदा वरी सन्नरमिने अदुफाव इम्फालदा लैरे अबीना कैसु तौरोइदा यम खंजिलुनो निंगथेमना थोइबसे हौजिफाव हलक्तेने तौरिसे अबीना ngसाइसु थेंगना चटके हाइदा बेलिंदाना माना गारी थौखिबदो थेंगी लैसेंबिना खंगजद्रेदा तौरिसे याहुदी सुम ngangkhale aduga office apana sum thengna chali moigi office tubu adum yajatlane ningthemna taningde he komaya dore abina khangde da taurise angang macha senabadagi ma senabane hena ware ningthemna nopi thijimbi bana pharabane laisenbina tajaningde da makhoi babong adugi dialogue to tamandana na kong hakachare ningthemna wathingang no laisenbi hanu thangsida fudarakani ko laisenbina I phubiru he nachana mogi mamangda aisi fudoriba as yareba ima laisenbina noi babung ngangi sidi yabra abina oiba imana hebel oina chumeba ningthemna natte noibu magi nupi se thibangam jebraba karino adu hayo mana pamba mata laite harira abina ai hogoi krage imaga ngangna horo abidu prap thokre laisenbina angang ori kaidorage mokhoi babo ningthemna chei kuma panchudorobu angang oribra nathasa injang sem to olo ai somda khutha dokpa yadre belin gi wadu dana tasa sangsin duna yensang du otli ningthem ga laisenbi ga adumak wari makha chathari laisenbina ichanu pana matam khara ngai kho ma handak pairiba kese loibaga luhongge hairabani laisenbi gi wadu da natasa tin khanga hai khara chathoga habadu hanthale ningthemna ising thal chalu nei bema natasa na pabong filter degi ising khara yaraga thakchele yensang du amuk otli mamai du khara sagalak pagum tawi mayamna sanari bawari du belinda yaurakte adubu nokfete tawring asaidagi tapna natasa da changselaga chirol tawre lairik phajana tamtho nangonda wahai do yamna lairabane natasa ngakna belinda da yengai adubu paukhum di pirakte mayam du punna chak chathok minare chak tokla phauba nik halakte natasa na hiptha baga nik halakkibagi gari makhol tai adubu mikup tu dadi yengning basu phaurudrei mathangi numit ki ayuk to natasa chatnaba thorakle ningthem da khurumi laisenbi da sukhurami belinda da nungshina kolaga chatluki ge hairami yumdu da gi thaudorakpada pung tarit makhai khitang hele lambi da nikna wari saba haurei nangi photocopy tawbuda awjiti ngale dukan thong hang kiroi yamu chana lotion biramo ai halaga laurage aduna tasa matang di charge nanglan na sukhan gano ai wa ma haike natasa du niktangak ni yenglai khaiwano yamungcha ima pisat ki maram da khara hange tawbane ai angang oi ngai de thina khibani na magi maram da yamna khangdi magi no palaibra aina haide magale minabra haiba leram kane ai adu khangaude mama chana su amukta haide okay makata na hanglak training ani du airport yobu phawangang na de ticket lauthuk laushin nikna koi chen chelaga hotnare pung nipan makhai ta ga dore natasa na yamucha ai thandale hawrasu yarne yamucha office ngani
Nickna office ki diya ne. Natasha na office matam jana chata bagi pabung na ngang bane. Ay sunungay te. Hello ya mungja. Nick tap na nang ya gadro na thanta. Yani ye. Bhajana chalo. Safe flight. Thank you ya mungja. Gari tap na thawo. Hoy hoy. Nick chat ki badu ngay hak ying duna lay. Fat on thorok pada mga lip duna lay ramba duda Natasha kang prik kangi. Mga nang karom de. Nang bhajana chalo hai gina lai ne. Nang gi phone du kai dore. Mayaw da bay switch off ta ki bane. Bhajana chalo ko Natasha. Bhajana chalo. Nang ada yaw raga pau loina ma ingon da tamo. Nang na hai ning ba loina ma ingon da hairo. Hoy. Adudi ay changagi ko. Natasha mangal da nokfe toram laga changkre. Mangal lip tu na lehaure. Natasha sang ki budu yeng laga. Mit ki pidu lam khara helak tu na Natasha bu mayek sen uhan ki dre. Tingkang that pikre gulab ki. Ngaklau set pikre nujagi. Pirang na thalani khanbara. Chat pangam laroy ningbra. Achamba gulab ni khan ganu. Chahi chupa sat pane. Lamgi samu angaw basu tetha bani gulab mangda. Wahang suhang kide, wa sungang kide. Jingna ba kokna ba khong thang dorak pani wa ngangdana. Kokla ni jingna basu mafam du yow baga. Jingna ba khudingmak tasengna kokla dra. Kokla ni soidana, kokla ni. Adubu mayam gi wari ni. Gulab kidi yawde. Gulab ti mayam ga mana de. Karigino mana tongan taba pamliba. Lakhipurda amuk halakpada harau basu phawgidre. Mayum yorabadi khanbada masadu langtaknare. Thongal hek yobaga khara sanglap changba mayumdu yownaba chanchilakpane. Nupana ha khara thangjau amamam paiduna thokibadu Natasha da munni yenglami. Natasha masadu chingnaba sum hengalai. Hatu hatu chenchili sumang yownaba. Tauramlibadu ubada ma gyan tare. Ngasi magmabula o ko bagi maram khangle mikup tuda. Ma na lepli badu kadai dano ma hauji kari tawgani haiba phau khangjadre. Phi angau bana kupli ba hakchang dugi manak yoksin basungamdre. Sumang matundu da phamthakre. Laikai gi nupi ahal khara chensilai Natasha gi manakta. Mayam duna nganglidu Natasha ta da banate. Adubu ma manglaga sum laikre. Mayam duna masanom duna kauri badu wahai machet amata khomlaktre. Phi angau bana kupli ba hakchang dudani mana yengli badu. Mayam du pakhatna mahai mai irang langi. Hai, angang se wa mata ngang ki treni tawrise. Machi do amta kaune. Joshi kadai chakre. Joshi do wan thabagi ngarang phamung de hibhan bane. Ima bok thaba amta kaune. Ai khoina themba yarare angang se. Hai, tabra mi noi bo. Ima bok thaba do maning da leram gani. Natasha la e hayo. Natasha bu kolaga khu kunduna phamliba nupidu Natasha gi khajai de tapna nalaga wangang lai. Bema se ikhim am lai ri. Icha kem ta khanjang no se. Natasha kem ta khumde meeting du hongring asai de gi. Pi likpa nupi machani. Pi marik ama ani ta ba hore. Thaba prap chen thore. Jangsen duna Natasha bu konchilaga kape. Isu tombe iben gi tombe. Lai se phatte ne, lai se phatte. Natasha do thabada konchili, chetna konchin tu na hik launa hare. Iben, baba se, baba se kai thawre no. Thaba pau kumpi bangamdre, masubu ko laga o khong na kapi. Thabada ko lambado phat thado i Natasha. Yalakpa bek tu su leimai da taraga le haure, hanna yingamdre. Phuk hawgalaga mapagi manakta chensile. Haujisu thajaba ngamdre mapagi hakchangdu thawai yawdrabani haiba. Phidu haidoktuni yenglui. Yengba ngamda phat khomjelaga mapabu konchilaga kapkhalai. Baba, kaino baba nang tawrise? Baba, ai khanaga leawdoino. Baba, nang chekino. Ai ngonda kepta hairamdre kaigino. Ai baba da haigadabu wayamna leiriye. Ai khanada ningai tawdoino. Baba, ai ngonda sombro. Ai na ningai tawbasida baba nang wara bro. Ai thajadiye.
ai thazaba ngamoye baba nang chekino ai ningai tawraroye ai ningai tawraroye baba ai nai jita ko baba kaigino ai ngairamdana chalise angaubi ole nujado angaubi dagi tadre magi mawongdu mayamna chingthoknaba hotnai yade mapa basum kolaga leikre kaptuna laurai ai baba singa sida yunararoye ai ne hakta baba ga wari sanage noi ngonda helakano magi mawongduda kaptaba kana su yaudre lanjen basu lai nakanda leithoktuna leire ma tasena thodok thokle khangdabani ngarangdi Natasha mathanta wangangi mapa ga wari sanaribani khumlaklaroi magi babaga baba computer course loidore aduga koi bajaje ai khanbane aina babada ai adu su ayudre kona ai khanba wa mama ayudre baba na lairik lere kya hai bada aina laigenu hai bada mina ai lairik bire baba ai adu su ayudre ai lairik kanna page baba ai lairik kanna page ko aina thabak toraga ai khoi pulap leina ba yum sa doine baba aina ai che tadro baba amudu khumo isa thumi koroma baba na kau bata daba numit umni surabane ai kana gale yugdoino ai ramo ai kana gale yugdoino ai oina chatke baba ge mauda ai oina chatke kupliba phido amuka haidoktuna mapagi masaktu yengi munna yengjai ngaksamda maya panba pasak amana khetkibagi mamita badu urai Natasha mamittu lauthorei phidu puk yona satching thabaduda lanchenba phatchen silai mapagi mabukta ikoi koina phi angaubuduna yetbudu urai Natasha na lanchenba chensilaga Natasha bu jingthoe Natasha se somda tholo ai wa haige Natasha kaplambadu lepkre mapidu sasatai thoe lanchenba ne yena khada puthoraktuna tapna hairei kapkana nabung leriside dalanchen ba ai kapui ai kapte ai noina haiba loidi yagi baba se kai dorino ha baba da bende se elis kai gino Natasha ai su kem ta khangri leitre haiba do khakta ba ka chelak pane marang tawbasida ai su kanam ta wari sadre Natasha sumanglum da amuk chen thorei mayam lari du da ko yenging la ka hairei cheche de idei de paukhum pirak panang jungai imung da phatchen chinki lanchen badu Natasha gi tung ilak pane phaba nang haudre imong da chenchin ki bana hankre phatene imong da chenchili se mapale trakabu aduga mata changamare nungai tine tawrise mama sunganta na kaine mingonda kaijida bane aphaba midi laina pame haidune mayam du chibun ngang nei Natasha imong chenchilaga mapagi kada hana changdune yengi kem teleramdre hatu magi kada chenchirai phamung du gyan tadana hiplaga leramba mache bu haudo e che hagulo haibane che ai saura ge hagulo haibane phamung nakanda phamliba josi manembo tampakna khami Natasha bu bema nase se gyan tadre bane yaro che haudo madi khangamni ai wa hangdoine oren hangose ichadi mara mokpane yaro ai hauji hangne che haudo gen to ai phajana hange ai phagano hando lanchen ba prap chensilaga Natasha bu chingthokna ba honai anam kan bagi hauna bi adumak phamduna leikre lanchen bana phari badu nan thokna ba masadu phara haiduna laurei thado ai phagano ai hisu tawrei phagano haibane dalanche ba lanchen bana tapna thaduruk baga Natasha makhada phamthai sor sangna chawna hole mathanda amuk manglaga leikre ngaihak leraga phamlambadagi haugalei magi kagi upuda hangtoi lanchen bana Natasha kaino nang tawrida Natasha na ai pirolo thoke tampakna bema Natasha na ai turel komba yawgane ai pirolo thoke tawbane kana su kaisu hairudre mana apambadu tawhale mayam du mangda yobaga sut kapnei kudu hek thangat baga nakandagi wangang lai maido aina chuke
mayamdu onthokla yengi Natasani wa nganglakli bamundu na phat kumlai bema nupina tawnadine nupina chubadi mai cha oi haibra mayamdu ingak ngakni yengnare Natasha wa makhatare baba ne hek pokchaba macha nupine migi machana mai chubagi mahuta machai na chuba kai ge nupina chuba mai ti chaktabro mai koi ba hauge tawramba lanchen bado Natasha gi manakta chansilai chapudu Natasha gi lenjumda phat thangkalai mai koi budu hauro haibagum ingit tawrai lanchen ba yengba ngamda nakanda leitholaga kaptuna leikre mayamdu wa makha amata tanadre thabak thoram ayamba loisile mangka ba chetpasingdu nungphau turel da iruplaga yumlomda halai punna Natasha du kap khidre yum yauning mana chokthara ba masadu puduna ihang hanglaba makhongdu kanna kanna thangi yum yorabasu matai ge wari sanaba phangde Rabi mayam gi thabak koi chencheli Joshi gyan dilakle adubu masa sokthaba henman bana phamung dagi henri Natasha yamna ingthakre yamna te thakre mache gi chana ba champhut puraga changlai Natasha na nene champhut khara pije gi se tampak na ai tawro yagadro Natasha na yani ai sum tawge nene chak chabagi asam nangai horabane tampak na nang di bema cheche ging hakler ga chaminarage hoi tampak thokre Natasha mache gi champhutu tapna machina kamlaga inghali Joshi du mapi sum tarai Natasha mache gi mapi du tai thoklaga themjile cheche kap kanu ai fau kapte abemcha imana loina tam nang hek lak bago oi ba phibam tho cheche loina khage nang wangang dana sum lei gano cheche kiye cheche ai ke shu tawdi champhut khara sause cheche ga wari sanani ai ngonda wa hangni haiba daine champhut amta cha khoba Joshi champhut hapli ba bal du lauraga khara chaba hawi Natasha mache da sum yengduna lei khara charaga Joshi du tapna wangang lei hairo cheche khumge nangna hangba loina khumtoni ngasidi cheche aina hangdrasu hairo wari liyo